Leikaidagi dukal famlaga chamna lejabi mau amagi photo Lonna kaplaga social media da photo adu Semdoklaga mau mangkhre haina Thagatluba Meeoi ama Leikai miyamna fara matung Leikaidagi Tanthokhre Leikai miyamna khundagi Tanthokhre Meeoi adu Leimram awang Leikaidagi angom sanjoi apokpa tomso kawi mahakna social media da Thagalamba photo adu Leikai miyamna urukpadagi mahakpu fara matungda wahang pahong sathabada thodok adu masana pangthokhibani haina khangbadagi miyamgi mifam ama ngarang pangtholo matungda sanjoi khuldagi Tanthokhna warep lawkhibani haire miyamgi mifam adu lawkhaba tongan tongan warep sing adugi manungda khulgi ningthau club ki secretary amadi maira paibi ayaba yaudna sanjoi khulna changhanba thingba amadi mau adugi imungda khudong thiba thodok tholakpa tarabadi madugi daita sanjoi na puba haibasing yauri hairi